Loyalam E-PAO tabiri bakudima po Hidram Susmitana numidangi pau pizari ahanbada maroi headline Hanagi Home Secretary Mutum Yaishkul gi Yumda bomb amale ramlay MLA Singye ani suba tangka ki mifam kohati da pangtholaba yai hari nga mela hapta kangjai bung da tawragani sareng keji da lupa lising amaga chama da gina lising amaga chani da yon gadawri pau sandona pizari Hanagi Home Secretary Mutum Yaishkul gi Yumda bomb amale ramlay Imphal East District ki Porongpat Police Station na konba Kongpal Thammamle kai da leiba Hanagi Home Secretary Mutum Yaishkul gi Yumda sakhangdaba singna bom ama thamjilamle Press na fangba pau amagi matung ina bom adu sakhangdaba singna mahaki yumgi thongal da thamjilambani hari bom thamjilambagi pau hek fangbaga police ki team ama mafam adu da laktuna febam adu yengsinki Bom thamlamniba mafam adugi manakta KCP MFL Maikai ngakpa last warning haina thaba che amasu leiramba thengnaki bom adu pairubada kudong tiningai oibadagi Manipur Police Bomb Detection and Disposal Squad ki expert sing kauduna numidang pung 8 kunmari rom taba aduaida bom adu asoi angam yaudana defuse tawki loinana numidangi pung 9 taruk rom taba aduaida bom adu nongmai chingkhong da pokhai hankhre loinana thodok asigi matangda police na case amasu lokhatkhre MLA Singye ani suba tangka ki mifam Guwahati da pangtholaba yai hari Manipur da Santi Purangnaba Center na sendona pangthopa MLA Singye ani suba tangka ki mifam athuba matamda Guwahati da pangtholaba yai hari Paugi lukhun amagi matung ina Manipur gi tongan ba Kanglup ki MLA Singye ani suba round gi mifam pangthoknaba Union Government na khanaba hokre mifam asi hauzik maki oina finalize tawdri adubu Guwahati da pangtholaba yai hari Panba yawadi ahanba round ki mifam adu tha asigi taramanga da New Delhi da pangthokibani mifam adu da state asida leriba tongan ba Kanglup ahungi Maitai Kuki amasung Nagagi MLA singna saruk yaduna Minister of Home gi mihut singa tongan unaduna state asida mataw karamna santi purakadage habigi matangda khanakibani nga mela hapta kangjai bungda tawragani sareng kezida lupa lising amaga chama dagina lising ama chani da yon gadawri Manipur ge khwaidagi chawba kumhai ningol chakawbaga mari leinana Manipur government ke fisheries department na chahi khudingi oina chakawba nongma watlingai da pangthoktuna lakpa nga gi mela handaki chahi gi oina Imphal gi palace compound da leiba hapta kangjai bungda pangthoklagani fisheries department ge director H Vala Krishna ningthau kaba numita thokiba notification amagi matung ina lakliba November ani da pangthokadoriba state level fish fair cum fish drop competition da saru yagadaba ngami amana yamdrabada nga kilogram lishing ama puthokadabani hari first prize ki mana oina lupa lakh amagi senfam pigani ani suba amasung ahum shuba manada mathangsina lupa lising humdra amasung lupa lising yangkhai gi mana pigani lamdam asigi yelhonga khwaidigi hena puthokpa ngami da lupa lising kun gi mana amasung saru yaba ngami kun khangalaga consolation prize oina lupa lising tara su pigani hari marak thatna Mahekol Rhymes Teachers Training Center Manipur gi Unit A Pangantabi gi Anoba Fort Best Training Course chaliba chahi asigi December gi tang ani ningthokaba numit asidagi class hozaragani maram asina MRTTC Pangantabi da lakpiduna training form lobiranaba nolukna khanghanjari course asida thamjariba khudong chaba singdi Rhymes Teaching Training Child Psychology First Aid Course Yoga Potloi makeup training loina na lamdam asida miyamna pamna seasonariba kauna singi craft training gi khudong chaba sing su phangbigani hena akupa marol khangmining labadi contact number 9837161295 natraga 9362775603 asidagi khangbiba yagani Draft Electoral Roll Fongkray Manipur gi Integrated Draft Electoral Roll ngasi Manipur gi Chief Electoral Officer CEO na Fongkray Final Electoral Roll lising ani kunmanga mathang chahi gi January 3 ta fonglagani haina Manipur gi CEO Pradeep Kumar Jana Fongdokre ngasi lamfe patalaiba CEO gi office ta pangthokiba paugi mifam amada Pradeep Kumar Jana hai state asigi assembly constituency humphugi draft photo electoral roll ngasi mari lenaba electoral registration officer singna Fongkray general public elector amasung
political party-singi representative-singna yengningba amadi verified tawninglabadi electoral registration officer na natraga assistant electoral registration officer vote level officer gi officer chatpiyu natraga CEO Manipur website ceomanipur.nic.in da yengba yagani lising ani kunmari gi January 22 da phongkiba final electoral roll da Gender ratio lising amaga humfunipan oiramba adu drive electoral roll lising ani kunmanga asidadi lising amaga humfumapanda oi masi lebak asigi oina yengnabada khwaidigi phaba gender ratio ni Lomi card paiba singna lomi asengba kawi haina phongdokhrei Distribution of farmer card and awareness program cum exhibition of kiwi gi matangda nomagi oiva khana nenabagi thoram ngasi kaisampat Thammamle kai da leiba community hall da pangthokhrei Department of Horticulture and Soil Conservation gi miyeng makhada Federation of Civil Society Organization Fox Manipur Women Federation MWF amadi Manipur People's Defense Force MPDF na sinduna pangthokiba awareness program aduda Federation of Civil Society Organization Fox Manipur gi President TH Manihar Manipur Women's Federation MWF ki President Khundongbam Sini Manipur People's Defense Force MPDF ki President Pebam Bishwambar MoMA gi Project Director Donald Sobam Horticulture gi SMS Dr. RK Roshan amadi Progressive Kiwi Farmer Taloi gi Nongyai Basumna Presidium Member oina saru yakhi Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu KCP gi lantheng minasi aikhoi haiba chefong phongkrei KCP na tha taruk khuding gi puthokpa lantheng minasi aikhoi ngasi puthokchare haina aina thingkraba lalholub asigi maikedi gi thokpa cherol amana phongdoraklei cherol aduna makha taraduna hai handaki ningtam chefong gi oina puthokchaba chefong sida yauriba hiram singh di editorial da aikhoi gi miyam na satkadaba amata ngairaba achumba lambi Aikhoi isa loichan khrabasu loilam lengak lon yadaba loi macha haibadu oigadabani haibana chingba fongliba chefong asede yaure hari Manipur da santi hanjin halu IDP singbu khunda leita halu haiduna Delhi da mifam pangthokhrei Manipur da santi hanjin halu IDP singbu khunda leita halu haina awang nongpok ki mahairoi sing sharuk yaduna ngasi Delhi gi jantar mantar da mifam pangthopaga loinana apunba kholao ama oina demand tawkhrei Save Manipur No Compromise on Manipur Territorial Integrity haina mingthonduna Delhi da West Toba Mahiroi amadi Nahasingi Group ama oiriba Mayon Manipur Innovative Youth Organization amasung Unicast United Kakching Students Delhi na sinduna pangthokiba protest aduda kanglup amadi furup khaidana awang nongpokki mahiroi kayana saru yakhi tongan ba banner amasung placard sing paduna santi oina chathakiba protest aduda saru yakhabi singna apunbagi kholau lauraduna Manipur da santi hanjin halu Manipur gi apunbagi saktam kahanbi yaroi amasung violence ki thodok asida lanjenari ba miyambu mapung fana khunda leita halu haina demand tawkhi North East Student Society Delhi University ki mihut singshu protest aduda saru yabaga loinana National Capital da leriba awang nongpokki mahairoi sing amata oina punsinbagi tangai fadaba lei leibak asigi naha amasung mahairoi sing asi nation asigi yumbini center amasung state government na Manipur gi tha tara nipan suraklaba irang asi loishinaba mapung phaba thawak lokhattaba asigi damak nungai taba phawi karigumba center na pukchal sengna thabak tawrabadi miyoi kaya gi punsi mangkraba amasung mi lising humpu romna mayum makai leitabadagi awaba fibamda hingdi irang asi yamna laina santi purakpa yabani haina su phongdokhi protest aduda saknairaba historian amasung geopolitical analyst Avijit Chodha su saru yaraduna mahakna hai Manipur da santi amasung nungshi chanana leminaba habase khwaidagi maru oiba thabakni masida ehenba miyeng thamgadabani British na lengak lambadagi indigenous people sing marakta leramba khenaba wafam thadoklaga amata oina punsingadabani anti national sentiment na sagarpa wafam sing pumna makna tawroidabani India gi national interest amasung Manipur gi indigenous miyam gi wafam asi amata oina logadabani haina Avijit na phangdokhi
Major Gulugi Lana Thoram Mafam Anida Pangthoklagani. Malem Taibongpal Asida Poktuna Ekoigi Irakta Tilamba Miyamgi Ningtam Lanmi Major Gulu Yungi Ming Oinam Babuna Punsi Changel Loyraduna Mahaki Nungshi Jaraba Furubki Marai Chasing Amasung Mahaki Aroiba Mikup Faba Luna Ningjaramba Pongnafam Imam Manipurbu Thadoklam Hokiba Chaichat August ki Kulhumdai Lisingani Kunmari Merage Kulhumdoini Panba Yumsa Kaisha Numita Mapuna Thaba Chaishu Shuraduna Yabi Tawaina Mapugi Lekolda Lerang Lanam Oina Tinjakre Lagliba in Kumja Lisingani Kunmarigi November Mari Hiangagi Ohumni Panba Nintokaba Numita Laikidrabagi Lana Thorum Mafam Anida Poknafam Lamdam Jiri Amasung Lairol Chankibat Lamlen Lamdam Hairokta Pangtok Jaragani Numit Asida Apunmana Pangalni Ireibaku Ningtam Hanabagi Damak Aikoi Punsin Nagadabani Ekoina Punchina Rabada Ireibakna Ningtamba Fangani Haiba Achepa Firep Kalonena Punsigi Aroba Ichel Fawa Imalebapu Ningtam Hanabagi Damak Lantek Naramba Laikidraba Atobagi Yaibi Tawaina Mapugi Laikolda Ingna Chikna Lairunabagi Damak Ngamzaba Hirang Lairang Tam Taibangpalgi Mapuda Minkai Shak Shonjaduna Toni Zagani Thoram Asida Ahalaman Ima Iben Marup Mapang Sagai Natai Amasung Lamdam Asigi Irecha Kwai Kibik Nap Matam Chana Lengbirak Taibang Mapugi Irat Laishon Pangtuk Jaduna Toni Zaba Asida Yaubiranaba E-PAO gi Khutangda Lairang Lahut Sinduna Paujanjari E-PAO gi Khutangda Lairang Lahut Sinjabagi Aranba Asoi Kibik Ngapigani Noluchariba Sing Jiri Lamdamdagi Oinam Babu Apokpa Oinam Ombi Nenu Loinabi Amadi Imung Manung Amasung Hairok Lamdamgi Oinam Ningol Chanam Ombi Indubla Mache Amadi Oinam Gulu Trust Hairok na Paujelakli WMC na Ningol Chakobagi Yaifa Paujel Pirakli Kumsi Chahigi Ningol Chakobana Lakpada WMC Manipur Unit na Iche Ichal Ningol Obisingda Yaifa Paujel Pirakli Walmite Council WMC Manipur Unit ki President Urik Kimbam Kunjona Thadorokpa Cherol Amana Hai Haukiba Kumja Lising Ani Kulhumjoigi Me Ohumdagi Thorakiba Furuki Akanbe Irang Namaram Oiraga Milising Humfugi Matakta Mayum Makai Mang Taktuna Iramdamda Refugee Ohenduna Relief Camp ta Ngasi Fawa Milu Pirang Kangdana Leglakli Ngasi di Ekoigi Kunailon Sanmitlon Amadi Punsi Rolda Kamteng na Chaiteng Pirare Driver Handyman na Masagi Sinfam Ojaramba Kaya Namduna Thadokale Law Ubana Sinfam Ojaramba Kaya Lofom Changba Yahandre Mana Masing Yonjaba Ima event yauna apikpa potfam phamjaba kaya nongmagi khutlam khang kaudabagi pau akhoina tari lai hantaktagi generalaba mabung mapagi mari chachen hanba chahi amagi ningol chakoba haukiba chahi da pangthokidre awa ana kaya leiduna su kumsi chahi gi oinadi ningol chakoba pangthoklagani tauribasida nungaiba phongdokchari iche ichal ningol obisingda mapung mapa oiriba aikhoi pumnamakna isagi iramdamgi puthokna Achamba Khudol Piduna Machin Mawagi Nushinabagi Mari Chechil Halasi Santok Marang Kaiba Irecha Singna Mamal Yamba Khudol Pot Pibagi Mahuta Relief Camp ta Leriba Iche Ichal Singna Sajaba Potlam Sing Lobiduna Ningolgi Pibagi Khudol Pot Oibiu Labak Tiriba Relief Camp ta Leriba Ichil Inau Iche Ichal Singbu Mateng Pangbiu Nushibiu Numit Asida Ireba Kidamakta Tawaina Ponta Pikraba Thongna Phaba Phabi Singh Busu Ningshing Minasi Ningo Chakobuna Mabung Mopagi Mari Chachel Hanba Ing Tapa Tangdu Leitaba Purakpa Oshenu Haina Lining Togi Mafam da Thongnijari Haina Su Cherol Asina Makataragli Hangang Police na Kauraga Fakiba P Sarachandra Court na Bal P Crane Hangang Police na Fazularaba EK Higher Secondary School Sangakpamgi Secretary Pangaizam Sarachandra Ngasi CZM Imphal East ki Court na Bel da Thadokre School asida tamba mahiroi amagi apokpana Sarat Chandra gi mathakta tawrakiba complaint amada yumfam oiraga Hangang Police Station na mahaki mathakta FIR ama lokhatuna school gi secretary asigi mathakta 3032 3042 314 gi BNS amasung 75 Juvenile Justice Act na pidiba provision singda charge tawri police na saman tawraktuna ngarang ayu pung tara tabada station da chatpada mahak fajan khibani Police na Sarat Chandra bu ngasi CZM Chief Judicial Magistrate Imphal East ki Court na puthoki Court ta mahapu valda pibadagi thadoki Sarat Chandra bu school asida oja sing amasung mahairu sing na harau taramna okhi Aroibada maru eba pau amuka hana pizari Hanagi Home Secretary Mutum Yaishkul gi Yumda bom ama leiramlei
MLA सिंगे अनिसुबा तांककी मिफम गुवाहाटी दा पांगथोकलबा याई हारी nga mela hapta kangjebung da toragani sareng kg da lupa lising amaga chama da gina lising ama chani da yongadori matang asida numidangi pau people lojare loyalam E-PAO tabiri ba khudimakpu amuka hanna khurumjari